Governor na House da thamkiba warol gi thagatpagi motion pass tawkre. Manipur Human Rights Commission ki chairperson hapnana khonari haina Chief Minister Okram Ibobina phongdokre. Amade ngasidagi council na lauba class 12 parikha hokre. Mahiroi lising kungatare chani kuntraga nipa na sarugyari. Kurumjari ISTV ki pau miyang tabiri besimbo taram nukjari hauzik pau sandok na pijari. Tara suba Manipur Legislative Assembly ki tara ghumdoi suba session ge governor na pikiba address ngasi hiram kaya da khanna nainaraba matungda house na amata oina pass tawkre. Governor ki address adu ki matang da khanna nainabagi pakhum piraduna house ki leaders oiriba Chief Minister o Ibobina department kaya gi akupa warol sing adudi demand wise oina khanagadaba leibana governor ki address da yamna kupna haptabani sarkar asina hiram khudimakta yamna maru oina lawi haiki haukiba February taraga mapandagi jathaba haukiba session aduda governor na pikiba warol adu khananaba MLA Timangi Babuna move tawbaga loinana MLA Dr. NG Bijoyna second tawduna house ta puthoki Governor ki warol adugi matangda MLA I Ibolbe MLA L Ibomcha amade MLA KH Joy Kisna tongan ba department kaya gi awat apa hapchiningba amade yaningda ba kaya phongdoki MLA na phongdoki ba wafam singi matangda Chief Minister o Ibobina house ki member kaya na phongdok ningba wafam sing sarkar asna taramna oi department kaya gi amade sarkar na tawgadaba thabak thorom kaya gi matangda macha khaina haplabade governor gi warol ase matam yamna changadabana yariba makai sanghandana ba honabani hayeng demand khuding gi matangda kupna khanarakpada macha khaina khananaba member khudimak na mateng pangbiu Amaromda handak thokiba earthquake aduda laikhidraba sing amadi ashok pasingda relief and disaster management amadi government ki maikaidagi angamba mateng pangkhre center dagi mateng pangbina ba report su thakre agriculture amadi tribal affairs and hills ki matangda sarkar asna akanba meeting changri Manipur Human Rights Commission ki chairperson hapnana bakkan honari haike Manipur Information Commission amadi MPSC gi su award pa member sing mention na ba honari Jingi district singda law and order ki fibam ningthina phaganna ba khonabada manpower ki award pa kaya lairi masi men khatna ba khonabada sel thungi awab leibana thabak paikhat pangam dabani adubu sarkar na angam bathak to hotnaduna law and order ngakna ba khonari haiki tungda house na governor ki warol adu amata oina pass tawki Manipur ki governor V Sanmuganathan na tara suba Manipur Legislative Assembly ki tara humdoi suba session haudok pada pikiba warol maming tagi oi macha khaina yaudaba loina na tribal miyam gi yaifa thorang ki wafam amata palamde haina opposition ki MLA Dr. I Ibol Bina phongdokre ngachi chathakiba assembly mifamda ruling ki MLA Timangi Babuna governor ki address adubu thagatpagi motion ama pukhalakpada MLA na wafam asi phongdokibani Timangi Babuna sarkar asina chahi khara sida sel thungi phibam mara chetna thambangamle center na sponsor tawa scheme kaya mai pakna pangthokli masida state share su government asina mapung phana puthokli English singani taragataru ke April thadagi Food Security Act na hanaba sem sari masig makada kanaba phangadaba sing khandokpagi thabak loislakle mahima singilamda su government asina ahongba ama purak pangamle haiki Motion adu khanabada sarug yaraduna MLA I Ibol Bina governor gi warol maming tagi oina ui yamna marik chumba kaya pande government asina tawkhiba tawriba amade tawrakadaba kaya gi matangda su mayik sengna pande handak yuar habada ki mishimina thokiba gi matangda wafam amata palamde handak ki governor gi warol asi department singi jahi gi report amagumbani haiki ngasi pangthoki ba assembly ki mifamna hana lok sabha ki speaker oiramba Balaram Jakar Manipur ki governor oiramba General KP Krishna Rao Manipur Territorial Assembly ki member oiramba Laishangbam Ibomcha Manipur Legislative Assembly ki member oiramba Loitongbam Sarat amadi Atomba Ngairangbam Chana laikhidabaki obituary reference pangthokre
Laikhidrabasinggi mafamda awaba phongdokpaga loinana makhoi matik magunbu singthaduna Chief Minister Okram Ibobi Speaker T.H. Lokeshwar Minister I Hemochandra Parliamentary Secretary M Prithviraj MLA NG Bijoy MLA L Ibomchana wangangke Chief Minister Okram Ibobina phongdokhibada laikhidraba luchingba singasi leibaki oina afaba singthaningai oiba thabak kaya tawramba ngaktani Laikhidrabasingi mafamda awaba phongdokpaga loinana minute ani tumina leptuna ikai khumna botki Ngasidagi Council of Higher Secondary Education Manipur na lawba class 12 ki parikha hokrai mahiroi lising kungatare chani kunthraga nipan na sargyari Arts stream da puna mahiroi lising taruka chatruk maripumathoi Science stream da lising taramapan ga chamapan humpuga nipan amadi Commerce stream da chamanga ga maripumapan ni puna parikha center humpuga nipan ni Masig manung da council gi center kunga taruk amadi private center ni phugani thoini ngasidagi horiba parikha si niyom chumna pangthokna ba apunba parikha center humphuga nipan gi manung da center taraga nipan khakta da mari laina ba authority na CCTV camera khili security na pamda ba thokdok thoktana ba kan ba jackson thorang lokhake Mairoi gi tongan balup singna su parikha si niyom chumna mapung phana pangthokna ba yengsin ba gi thabak chathake ngasidagi haukiba exam asigi Ahoba numita more private center da mahut chilaga tharamba candidate ahum tanthokre hiram asiga marilena na secretary Dr. M Vidyasagar na order mathokre Amarom da sawu mungda leba Biramangol College da ngasi pangthokriba parikha asigi damak khinkhiba CCTV camera taraga nipan gi manungda taraga mari sakhangdaba singna thugairamle Parikha hongnana ba college asiki kasing hangdoklaga thamlingai da sakhangdaba singaduna camera singadu thugairam bani mapamadu da council ke secretary Dr. M Vidyasagar na luchingba mioi ahumna laktuna yengsinki Vidyasagar na ISTV news da phongdorakpada camera khiliba se exam hall manung da tawkiba tabak thoram singadu record tawtuna thamnana bani thugairam liba camera sing sindokpaga loinana chenaba mioi sing phanana ba police da complaint tawkhre hari Council के higher secondary exam for the last so many years parikha si sum sarang na dana adrina taw pamisi na dana sum chatha how long will continue like this side na masi koi government gi akan mai initiative ma pb dana masi government su support to biraga koi parikha si smooth free and fair oi parikha ma haidi Manipuri satra sing si mating leiba koi mapan gi leiba ki satra sing ga changdam da no pui da badu go hen se bi pandam tawju Ngasidagi horiba council gi exam asida desam gi sport survey inspection council gi aya bagaloina na center mangada mioi manga na sabat team na chatuna hathengna na yengsinki kakjing khunau college natana pamda ba thokdok thoki belaite amaromda mamangdagi hauna board amadi council na loba class 10 amasung 12 ki exam gi yenglaga harau kumai mela na chingba exam loidriba phawba tawbiganu haiduna phongdokki ba wafam thawoidana karang khulgi mange makhong Palel mana ki maito khul wangu sabal na chingbada mela chathari hai ba khangba loinana mela sing khudat talep na ba khanghale MSU MSF KSM sung sukki apunba body joint students coordination committee gi volunteer singna su tongan ba center singda chatuning sinki M Tomchau Higher Secondary School Center da CCTV camera mayek sengdaba exam center aduda charang na ba thokpa thengna rakhi Biramangol College da exam holdringai camera thugai ki bagi report lairami center asida question paper toilet ta pusinduna note tawna ba polam sing pusina ba khonaramba mahiroi ama phaki regional college da note amadi segai ba lyric sing toilet ta taramba thengnarki mahiroi amadi mama mapa oibe sing pumna magna exam asi niyom chumna pangthokna ba khona bada committee da mateng pangbiu oza amadi exam oshi singna su ingna chikna exam pangthokpina ba appeal tawri Sanjitpur makutmang hat pani haina phongdo khiba head constable Herojit lakhiba matamda wild sangda judge leiramdaba ki thawngbu yaningda phongdok tu nangasi kaisampat yumjau lairembi community hall da miyamna wakan mifam chathakre wakan mifam aduda lakliba February 13 ta miyamgi mifam ama lamyan ba sanglen da pangthoklaga khongjang changsnaba phirep lawkhre kaithel meyai da thokiba thawdok adu ahan badadi chamamnaba kayana pik tanki adubu Telka magazine da aron ba kaya photo ga kona na phongdorak padagi langla langjin khara khangbangam ki
Jahi taret ki matung da handak ta herojit masana sanjit hatpani haiba phongdorak padagi jamam naba amata leitraba case haibadu oirabani asigumba tanja sida while sangda judge lehendaba haibasi while dasu political gi khut changlabra haibagi jingnaba leire haina saruk yakiba singna phongdoknaki Monogi matung no briksi herojit haiba misna thoda padra tapar chenari mo mise sadi rekna na pati mama unasu magi haiba case samga uthau mo hero tani ko hero mana kai ma ase Bagi itu masak mesti thoda da evidence सही है तो ग्रेजुएट लेके होते हैं सीओ तो कोई नहीं वो में जरा कोई एक्शन लो करता है ना सब तालों के रोक देना बहुत अच्छा मशीन जैसे कि नाते की तो कोई प्रोसेस हम ना हो है कि सही है ना ये वो तो लेके Hauzik chathariba Manipur Assembly Session da Adet College taruki matangda chapchaba warep ama Manipur sarkar na lobiyu haina All Manipur Government Adet College Teachers Association ki Vice President Dr. M. Somarendra na phongthokre ngasi Manipur Press Club ta pangthokpa paumi singa unaba mada mahangna makha taraduna UGC ki permanent affiliation phanglaba college sing asigi matik chaba infrastructure leijai Leasing Chamapal Maripu Tareta Sarkarna Edet ki Takta Pukatpiduna subject khara ki approve post khara pibanatana makatana ngasi phauba pibidana leiri Chief Minister amadi Education Minister na award apasing yengsin gani haina kayara khana phongdokhrabasu ngasi phauba ahangba posting mention bidri matamatamgi DA UGC ki 6 page nadri Oza amana thabak tawbagi matam loirabada karimata kanaba phangdana mayumda hankigadaba sigi khanbiraga assembly mifamda chapchaba warep ama lawdrabadi makhataba khongjang kaya changsilagani hari Ikai Kumnisar by Chief Minister amadi Education Minister na phibam phagaran ngani kaya haibiki thabo oina di pangthokpite phibam sida national higher education 100% development tahon ba haibisi mai pakpa ru oigani Academic calendar kahi ningdaba amadi leba ke tongan issue singda ekoi oja sing tumina lejabani hojik family assembly mi famda Edet College tarukki phibam phaganwa yam concrete ware amalo Janata Dal United Manipur State ki nauna General Secretary Administration oinanaba M Dorendro amadi executive member oina TS Ibungo L Ibomcha M Roman amadi N Nupamacha bukhale haina party si president M Tombina Babu Parada laiba party si office ta pangthokpa paumi singa unabada phongdokre paugi mifam aduda mahangna haikibada herojit na jawan piba chatpada judge leiramdaba du condemn tawi amaromda hauji pangthokliba mairoi singi parikha ki yenglaga mari leinaba singna mai muttana bahona biu haiki Jiri College mo mapung phaba government ki college ama oihanna ba matam kaya da ki MSO madi jiri bamda leiriba mahiroi lup singa khushamnaduna changchiliba ihau asida government na tumina leithokpa thawong MSO na kanna yaningda ba phongdorakli mapung phaba government college ama ohengani haibagi chapchapa phirep ama February 28 phawbagi manungda education minister na lauthoktrabadi mathangi numitagi minister matam chuppagi oina boycott tawna ba warep lore haiki Multitudes and Democracy New Perspective Haiba Theme the International Seminar Mangasi Manipur University ki court hall da pangthokre University asigi Philosophy Department amadi Norway gi Peace Research Institute OSLO na shinduna pangthokiba thorum aduda Manipur University ki Vice Chancellor HM K Sharma Philosophy Department ki Head of Department P Milan Khagemcha amadi Peace Research Institute OSLO gi mihut Ashil Kolasna Maroiba Mursing Oina Sarugyaki Seminar aduda UK, Thailand, Norway, Spain, Cyprus amadi Manipur University ki mihut kyana sarugyaduna tongan ba topic singda paper present tauki HNK Sharmana Multitude and Democracy haiba topic asi awang nongpok Bharat yamna maruina Manipur gi hauzik oiriba phibam asigi yenglaga khana seminar pangthokpa si afaba thabak ni haiki Philosophy Department ki Hanagi Head of Department Oiramba Professor Swayam Lokendrajit na Afaspana Lamdamasida Chatharakliba Miot Mine Asi Mayokta Puna Leminaba Matautai Haiki. Youths of Manipur are living a borrowed life in the shadow of APSPA. Friends, you know too well. APSPA is Valentine's gift to the people of Northeast and Kashmir from the red rose of Indian freedom struggle. I mean Sri Pandit Jawaharlal Nehru, who presided over post-independence India for decades on end. Nehru invoked the mummy of APSPO
Armed Forces Special Powers Ordinance 1942 that Britishers created to suppress Quit India movement through the medium of Indian Parliament. मणिपुर सरकार की कमर्स एंड इंडस्ट्री डिपार्टमेंट की स्पॉन्सरशिप मखादा पाइखटपा मेक इन मणिपुर की सरुक अमा ओइना आंध्र केंद्र की मनुंग तलेबा शेड्यूल कास्ट अमदी माइनॉरिटी बेनिफिशियरी चात्रुकता पिगरी यूनिट चात्रुक लिंखटनबा सेल की मतेंग पिगदौरी हिरम असिग मरी लेनाना ngarang मणिपुर फूड इंडस्ट्री कोऑपरेटिव लिमिटेड के चीफ कंसल्टेंट प्रोफेसर मुदगाल अमदी केनिंग थौजाव गलोइनाना केंद्र असिगी खारम लेकाई मचिंगपात सनापात लौबाकचुंग कोइबु यारिपोक अमदी आंध्रोन चिंगमा मफम सिंह कोइन चतुन सर्वे तौखे खोंगचत अदुग मरी लेनाना प्रोफेसर मुदगालना मैक इन मणिपुर की मिशन असी हेनमाई पाखनबा बेनिफिशियरी चात्रुक खंगतुना लुपा लिसिंग यांखै यांखै पीननबा थौरांग पाइखले हाइके केनिंग थौजाउना पाइखलिबा थौरांग असिना केंद्र सिगी मनुंगदा लेरिबा शेड्यूल कास्ट अमदे माइनॉरिटी सिंगदा वर्क कल्चर अमदे इनकम जनरेट तौबदा चाउना मतेंग ओइरगनी लोइनाना यारिपोक हराव रोन लौकोंदसु लव एकर चनीदा मेडिसिनल प्लांट थाननबा बेनिफिशियरी चनी खनगतुना मतेंग पिरगनी हाइरि पाउना कैथेल की लंबीदा गाड़ी खामहंदबबु यानिंगबु फोंदोक्तुनगासी इवॉल साइकिल स्टोर ममांगदा पाउना कैथेल दा दुकान फमलिबा मियोय सिंगना वाकन मिफम चथखरे दुकान सिंग थोंगलोंदुना वाकन मिफम चथखिबादुदा सरुक याकिबा मियोय अमना अथुबा मतमदा पाउना कैथेल की लंबीदा गाड़ी खामबा याहनबियो हाइखे इदुन उलंदरे सनिरोय तानगम ताले बिजनेस तौहंदरे मसिदा लेबा की ओरकदो अफबसे करिनो अदुना खोइना हाइजनिंगबदी रिकंसीडर तौबियु सिंगल लाइन पार्किंग सिस्टम मैनेज तौबियु वन वे की लंबीनी यामना चौबो लंबीनी तौगेन तौबदी याम फजना तौबे अदु तौबियु अखोइजो हिंगनबियु मोइगी सु थबो तौबियु हाइबो थवाफल जे थमजगी मणिपुर यूनिवर्सिटी की हौजिक ओइरिबा वाइस चांसलर ना मसा की मरनाई की थौसिलदा अरानबा थबक कया तौबगी चप चाबा खुदम चांगदम फंगले हाइना देसाम की प्रेसिडेंट मोइरांग थेम अंगंबना फोंथोखरे देसाम मया लोइसंगदा पांगथोकिबा पाउगी मिफम अमदा अंगंबना देसाम की अखन्नबा कांगबु अमना थिगतपदा लिसिंगनी तराग माथोइगी जनवरी कुनगमरी दगी लिसिंगनी तरा मंगा के अक्टोबर की तांग अहुम फावबा नोटिफिकेशन अमदी एडवर्टाइजमेंट अमता थोक्तना कॉन्ट्रैक्ट एम्प्लॉय चामग सुप्ता अमा वाइस चांसलर न हापख्रे हाइबा खंगले लिसिंगनी तरागनी थोइदा थबक्तगी पोथाख्रबा वाइस चांसलर की लोइनबिबु कॉन्ट्रैक्टर असिस्टेंट फाइनेंस ऑफिसर ओइना ngasi फावबा सेंट्रल गवर्नमेंट की चनपथाप की वांगमदा थबक मतम सांगदोखले वाइस चांसलर का नकनबा ओजा सिंगना अंगांग उननबगी सुती लौबदा तोलोब कक्तना था तरुक पीरगा अतोप सिंगना तोलोब कक्लगा सुती पीबसु यावरे यूनिवर्सिटी के सेमगत सागत पदा लुपा करोड़ कया मफम मरांग खंगदना मांगन खिबकी खुदम लेरे बीएससी के असोइबा सिंह मिनिस्ट्री ऑफ ह्यूमन रिसोर्सेस यावना तोंगान तोंगान बा डिपार्टमेंट सिंगदा चेत थारगनी हाइरि थोकचरिबा अरानबसिंग असि येंगाकादा अथुब मतमदा बीसी की मथक्ता लौकतम थोकपा थबक लौकतबने अमति मखाताना होजि एकोइदसु तोंगान तोंगान बा सोर्स मयाम अमदगी सेमगत सागतनबा थादरकिबा लुपा करोड़ मयाम अमा लाना हिना थोकपगी अचौबा खुदम संगम मयाम अमसु लेरे मसिसु मयामदा तांतक नाइना एकोइगी अंगनबगी खुदोंचाबदो लौजरगनी मरम अदुना होजिपगी ओइना सुबा तांतक पुथोकचरिबा सिंग कोइन अहुमसी थु मतमदा एकोइ प्राइम मिनिस्टर अमदी मिनिस्ट्री ऑफ आईएसआरडी दा आई आरानसिंग असि याव मफमसिंग मरिक सुमना एकोइ थारगनी अवांगनोपा स्टेट सिंगी चौखत थौरांग अमदी ह्यूमन राइट की मरमदा हकथेंगनना खंगनिंगबदगी बेंगलोर दगी जेने हासमी कौबा मियोय अमा साइकिल थौदुना ngasi इम्फाल दा थुंगलरे ngasi मणिपुर प्रेस क्लब दा पांगथोकपा पाउगी मिफम अमादा जेने ना माकी खोंगचेत असि हौकिबा जनवरी 13 तगी अवांगनोपो की दमक बेंगलोर थादोरखे खोंगचेत अदुना आसाम अरुणाचल अमसुंग नागालैंड यौरबा मतुंग मणिपुर दा थुंगबनी हयेंग इम्फाल जिरी लंबीदा तमेंगलोंग चटलबा मतुंग त्रिपुरा मिजोराम की दमक खोंगसानगनी अवांग नोंपो की हौजिकी ओरिबा चौखथौरांग अमदी ह्यूमन राइट की मरमदा हकथेंगनना थेंगनबसिंग लाइरिक ओइना पुथोकनी हाइकी लाइंग थौ सनामही थौगल कांगलुमना सिंदुना ngasi लिलोंग तुरेल इरोंगदा पुवारी की लिकलम तुंग इंदुना निफुनिथोय सुबा नोंख्रंग इहनबगी थौरम पांगथोखरे सलाई तरेत की पिबा तरेत न लुचिंगदुना नोंख्रंग पाइदुना इहनबगी इरुपतुना मखाताना मियोय कयानसु इहनबगी इरुपनखे लाइंग थौ सनामही थौगल कांगलु के पब्लिसिटी सेक्रेटरी एल पोइरेतुना
ing kumja lising amaga chatret kunga mapanda pamhaiba ningthau amade Sanchidas Gosaina Ramandi Dharma chatlage haina matamaduki yaitom khamdongba sagai singi yek salai singi piba singbu namduna mapok taret laki irup wasak ngaklaga nong mahenbada kanglai iramchat aribada hanjanaba nongkrang irupani lising chamapal humdra maridagi ining thau parai hanba okendrajit masamakna nongkrang ihan ba pangthoktuna anam ahachuba kopi ba horakibabu makata na kunai sigidamak iyai fana ba thoramasi pangthokpani haike Ekoi kanglai park sida lairiba ekoi ek salai chasing ekoi yellow mi singsi ekoi tangai phadana ekoina wasakhiba ipai pugi min pandana ekoi abdo pakhang min len palaga sari wasakhiba je ekoi handuk tabyati maramdi kari ke noida ekoi di wasak paji atai atai ato pasinda yamna laina yamna haktana lumdana khalaga su ekoi ipai pu singda yam lumna khalamba sari namung na bai ji aduna masi ekoi na hantuoga mu ekoi na hona na ekoi pai pu gi du malaining sida ekoi hanjal la pai ji ekoi tawdabya dam thang mo Jingmerong khongnangani karaktanga seyuk Impal West Commando na combing operation chathakre jingnabe mioi taragamari wahang pahong tongnana ba police na lokhatkre Oja transport tawagi mayokta yaning da phongdoktuna GP college ki mahiro singna college asigi gate mamangdanga si wakan mifam chathakre wakan mifam asigi matangda students union ki general secretary Sarjubala Yumnam na haikibada Mamang dasu oja transport tawagi matangda yaning da phongdoktuna wakan mifam chathakre adubu sarkar asina tabidabadagi amukana chathabani transport policy da ayetpalaite adubu hana oja watuna leiringai amadi anauba session hobagi tanja sida oja transport tawbasi matam chade tawrabasu session loiraga tawbiu makata na mahiro singna hariba wafam asi tabidrabadi class boycott fawba chathagani haiki Meghalaya ge Rivoida register tawdaba sakhangdaba children home da niyom lana thamlamba Manipur ke angang kunga mapan rescue tawbaga loinana asoi angam yaudana ngasi Impal da purakre District Child Protection Officer Ukrulgi Pabitra Thingbai Jamna Lutingba Mute Kangbu Amana Angang Singadu Meghalaya ge District Child Protection Unit Chinga Kusamnaduna Purakhibani Angang kunga mapan asigi manungda nupa macha tara manga nupi macha tara gamarini masigi manungda Ukrul District ki kunga mathoi Senapati ki manga Chandel dagi ani amasung Impal East dagi amani Angang Singadu Child Welfare Committee ki mamangda puthokpa loinana mama mapa singda sinakre Angang ama anidi makhoi gi tangdang ba ahlaman khangdabadagi puine yaifakol children home thangmi band thamli hari All India State Government Employees Confederation ki manga suba National Conference Uttar Pradesh ke Banaras sida pangthokibaga loinana saruk yaruba All Manipur Government Higher Secondary Lecturers Welfare Association ke General Secretary M Joy Kumar Bo Federation ki amukana National Vice President oina khalakle hari Senapati District ki manung channa laiba chini khulda chahi taruk khakta ngari binupi macha amabu nupi oibi ki ikai khumnaba mangan khiba thodok lup kayana kanna yaning da phongdokre ngasi Manipur Press Club ta pangthokhiba thodok asigi khanna nainaba mifam amada tongan baching ki district singi miuching nupi lup singi mifam amana thodok asida chenariba mioi aingi oiba matik chaba cherak pinaba taksinke Panti Golmaina nupi ki mayukta chathaba asingba thodok sing punna thengnaminaba matam oire haike Kasi achaupa mi pham bane koi none area gi su sing di su tam gi pipum khuding ma nupi charge dar sing so civil society gi leader miam kasi press club da miam san da tuna manung da phamni bani si koi warep lau bani kari khongjang satha sira phatba mi se kramai na dandi pisra lo da kramai na koi second hand na miam si nai na raga batik sa ba dandi pi na ba koi mayam na khongjang jang sing gi ni ha na si thamjani English singani taramari taramanga da pikhiba prospectus ta yauba admission fee da ki hena lokshin kiba senpam hayeng da ki MU authority na handokrabadi musuna administrative block matam kakta na thingchilagani hari mari suba semester ma sung taruk suba semester da kariba mairo singi admission fee hanjin na loram badagi union ga BC amade deputy registrar da chatna ba yaroi haina khangan balai kre
henjin senfam adu admission loiraba matungda handokpa haina yanaki admission loiraba phawba wafam amata phongdoraktabadagi February kunda BC da cherol amasu pisinkhre hari Agriculture Department Sindunangasi Nomagi Oiba District Level Soil Testing Awareness Program Ama Porom Patalaiba Panchayat Bhavan da Pangthokre Thoramaduda Impal Iski DCM Joy Agriculture Department ke Additional Director PS Rajendro Amade Deputy Director Soil Chemist L Irapochu Sargyaki PS Rajendro na Awareness Program asi Bharat ki Prime Minister na Laibaga sida lairiba lomi khudingmakna soil health card paigadabani haiba pandamda Manipur da su Impal East ahanba oina pangthokpani atai district sing da su makatana pangthokani haiki M Joyna labuk mayaida factory amadi brickfield kaya sabadagi akoibagi phibam da akaiba piri masi thingnaba ek lairabasu hauzik phawba implement tawdana lairi Lawu singu loisangna test torga puthokpa maru marang sing thabiu masina aphaba mahi marong puthoktuna aphaba chathok leiba oigani haiki Narcotics Cell Imphal West Namyoi ani thasigi kunda Gambir Singh Shopping Complex tagi chamanga chatpi jali note taraga manga konana phare Police ki PRO gi cherol amana phagalaba myoi ani asigi maming L Thage chungnung chehi taragani pan molnom khul amasung Sochin thang Tauthang chahi taragani pan songmun kuldagini Thasi ki tarutagi chatharaki ba kaya kalpa fortnight thorungi sarukama oina District Health Society Thawalna Blood Bank and Transfusion Unit District Hospital Thawal amade Association of Voluntary Blood Donor Manipur Thawal branch ka khusamnaduna EP bagi camp ama District Hospital khangabokta pangthokre camp aduta myoi kungama EP ki Konthawjam makalekai apunba nupilup nangarang mayai kabachinja ki mayokta chathaba drive ta U liter tara phagatkre phagalaba polam singasi kada amadi pasoi police ki oshiyauna mai thadana mangankre Social Warrior Manipurna Yaripok Imphal Ngarian Lambida Lairiba Port Holsing mentionkre Social Warrior Manipur ki convener Kaisam Manikumarna Miyam gi yamna maru oiriba lambi si tangai fadana semjinbagi thabak chathabani makha tana yaripok bazar dagi kongba bazar phawba kilometer kun sangba lambi asisu semjinbagi thabak chathabaga loinana miyam gi aifagada ba tongan ba thabak thorom sing paikhatlagani haki Lining Thau Tolong Khomba Lai Committee na Sindunangasi Lining Thau Tolong Khomba Thoram Sang Khundrak Pam Jila Parishad member na miyam da khusnakre Thoramaduda Hanagi PWD gi SO U Nongyai Waiton Gram Panchayat ki Pradhan ke Kulachandra amadi Miyoi Kayana Surgyaki Khundrak Pam Jila Parishad ki member TH Ongbi Angobi Devina Chawkhat Thorangi thabak ama tawbada Yaikai Thingai ba toina thoklibasi toktuna amata oina chatminasi haiki Amana Tawa Tabakta, Ecoina, some Ayel Ekai, Lady Haydn and Lep Tolagadi, Ecoin Masima, Masida Kiliva Mantovasi, Equi Putopangamoy, Adu, Equi Karada Orabasu, Lingen Manada Yade, Asigumbasi, Tamoda Yade, Hayduna, Nasima, Mayam Punna, Asigumba, Taba Asi, Awa Anati, Dana, Tominaduna, Quai Puna Makta, Nasi, Kuchina Viva. Kutsin Nazariba asi swing amdana matungi tabak Torong Quiding Maktasu Asidagi Hena Sauba Kungang Irekai Amadi Kulon Mayron Navada Laiba Quiding Makna I have a Equina Pamba Tabak Quiding Makta Yam Unity Oina Isorgi Togjan Makada Punna Satmina Duna Tabak Quiding Mak my Papa Porapa Ngaminasi District Handloom and Textile Senapati District ki Makada District Asigi Tumuyon Kulenda Pisabi Singo Eba Workshop ama Sangakre Loinana Integrated Skill Development Scheme ki Makada Numit Yankai ni Jatagadaba Training ama Sohudokre Tauramaduda Tumuyon Kulen Giningtau E Maraiva Senapati District Handloom and Textile ki Project Manager and Nilabanta Jitchu Sarugyaki Naga Students Federation gi ngasi Presidential Council gi akhanaba mifam ama pangthoktuna February 13 Manipur government ta pishin khiba memorandum ado hayeng phawgi manungda thabak oina pangthoroktrabadi February 13 gi ayuk pung 3 tagi matam kaktana Naga taba mafam singda Manipuri maitai gi gari sing chen bada athingba thamnana ba warep lokre hari Naga gi gari sing su Manipuri maitai sing taba mafam da thauba yaroi
मोइरांगदगी कुंबी नापेट केबल संदोंग अमदी वांगु चेलिबा डीजल ऑटो की अपुनबा सोसाइटी ना रूट असिदा मोइरांग म्युनिसिपल काउंसिल अमदी डीडीओ बिष्णुपुरना अनौबा परमिट पिछलकपा यानिंगदबा फोंदोक्तुना नोमगी सिंथा लेप्तुना मोइरांग कुंबी पार्किंग द वाकन मिफम चथखरे सोसाइटी तरुक की अपुनबा कोऑर्डिनेटिंग कमिटी की कन्वेनर मोइरांग थे बुधना हौजिक मोइरांगदगी सर्विस तौरिबा अपुनबा गाड़ी मसिंग असि चहुमलोमनी रूट असिदा हानदगी लेरिबा गाड़ीसिंग असिना नोंगमदा अनिरक फावबा चेनबदा अवाबा अमा ओइरे फिबम असिदा रोड परमिट पिछलकपा असिना सिनमिसिंग हेन अवाबा ओइगनी नौना पीरिबा परमिट असि कक्त्रबदी अकनबा खोंजंग चंगसलगनी मोइरांग म्युनिसिपल काउंसिल की इंस्पेक्टर बिमोल अथुबदा फम लौथोकनबा दाबी तौरी मरम अदुना मसिदै कोई प्रजा सिंगी में कई गाड़ी तोंग फंग प्रॉब्लम लेतबनीना अनोबा गाड़ी हाप यारो अनोबा सोसाइटी हाप यारो हाने मफम अनोबा हाने मसाइ परफॉर्म तोरगा सही लीरबा सोसाइटी मैम सेली हाबसे एमसी ना खमम थोई अमदी पीरिबा ट्रांसपोर्ट ऑफिसर ना खमम थोई अमदी माटी मादुना से खमम थोई मास था लोबग एप्रिल की तांग वादगे अखोई लेरिबा सोसाइटी तरुगा सी गाड़ी चाहुम मुगसे एमसी मुनागा थोंकिलगा कोई सेलेदा तोरगा कोई नुमि लातुदे कोई सिंखा लेपने हाबसी मसी खुलाउ तक मसी लगे कोई Geotes and its application traditional in modern in Manipur Hiramda Numit Nini Chathagadabasta level seminar ma Sri Radha Madhav Adarsh Sanskrit Mahavidyalaya Nambol na Sinduna Pangthokre Haudopagi Thoramda Nambol Kendragi MLA and Loken CH Gopal Macha Vidyalaya se ki principal Yumnam Jugesor Su Sargyaki Dr. Jamini ne iba kasarda rasesori pala lamkoi wari amasung wari sing mingthon ba lairik ama changangai uche kondalai ba Dibya Jyoti Ashramda release tawkre thoramaduda University of Culture ge Vice Chancellor Professor N Khagendra Site Academy Advisory Board ke convener Professor H Bihari Susargia ki Dam College of Arts ke Associate Professor Dr. Ibon Bina lairik masak taki National Revolutionary Front Manipurna media the Pongdorakiba Wapam Film Forum Manipurna Taramna o Ihari. Leba Kitabak Tauribalup Singna Matang Matamgi Matungina donation Harapa Matamda Forum Puba Tangbangam the Wapam the Oire Masibuni Forum press note Tokpada Puba Tangbangam the Bahaiba Wapam Pankiba Matang Asida Wahigi Oiba Soikiba Lana Lona Kiba Kaya Yaurabasu Ngangna Si Haina Singdokli Pran asina selgi wapam handok piduna film gi sinmi singna masa masa gi mathau pangthokpada athing ba thamli basi lokthok piu hari Wangoi kendra ma dilai kai semgat pa ki thabak tawrakpada kanagumba singna ayat apan pibiganu haina social welfare club yumnam huidrom thiam leisang khongi ts anjauna pangmi singna phongdokre Anjauna makata raduna laikai asida library sang ama matam kuina saba loidana lakpadu laikai miyamna BJP Manipur Pradesh ki member ke lokenda haijabadagi thamagi manungda losilagani hairi kendra sida kanagumba amatana chawkha thorangi thabak paikhatpada ayat apan pibiganu haiki Bongo Assembly Constitution Manuda Chakot Torang Torokana Singh Koi any Akogi social worker Topi sing Hana Lerami MLA Zing wherever ex MLA whatever upon Masida Amagi Thidan and Chakot Torang Torok Kalimta Ayapa Pipi Kotaba Adagi Chakot Torang with the Mojo upon the Pipi of the Party. Mayang Impal dagi Bisnupur taba kilometer taraga mangarom sangbalambi singasi matamga chunaba mongda semgat piu haina Brave Boys Association Mayang Impal ki thaupuba singna phongdokre hirama sing matang ngasi association asi ki complex ta pangthokpa paumisinga unaba mada matam sangna phibam soktuna leiram laba Mayang Impal Bisnupur lambi asi handak ta works minister na semlakpa si apen ba phawi lambi asi pikman bana gari ani chatpa yagadaba mongda double lane oina semgat piu haiki Hairok talay bayang kay Mari Suba Battalion BSF ki Kanguna Miyoy ama kani kilo mga kakona na fare. Pagalaba Miyoy asigi maming lemba jahi kuntragamapan apok pagkalamu uripok tagini. Pagalaba Miyoy ama sumpolam NCB Sub-Zone Imphal da sinakre hari. Hausi sa theriba class 10 amadi class 12 ki parikya si loiraga mahiroi singna apam balambida chachabaya ba sarkar na mahiroi singi khanduna aphaba thabak paikhapiyo haina Nagamapal Singjabung Lerektagi Sayakiran na ISTV News ki Miyam gi Kholao People's Voice ta phongdorakli
Honorable Education Minister Sri M. Okendro ki mafamda Class 10 amadi 12 ki exam sing hek loikibaga career counseling ki program ama paksana sandokpiyo haina request tawjari. Masina tungi yumbi oigedariba satra satri singda masagi sanaba profession khanjabada lamjing maina oigani. Hariba program asima coaching center singnasu pangthokpiyo. Aroibada school amadi coaching center singda sayol khudingi career singi matangda mamutana khanghanbiyo satra singa khanna nainabiyo. Employment news na singbala widuna informative ohenbiyo masagi sanaba career khanjabada satra singbu tengbangbiyo. Hauzik sanabagi pau. Ngasigi sanabagi pauda handak Tamil Nadu da pangthokiba National Thangta Championship da gold medal lawrakraba Thangta Academy Singjamegi sanaroi Ahibam Anjana Lorembam Rina Bai Janu Amade Coach PS Ganashyam Salai Apunma Nupi Lupna Taramna Okre Model Club Ground da pangthokiba thoramadu da Councillor M Subhas Luke Advisor TS Ibethoi Apunba Nupi Lup Chingamakagi Sorai Sam Shama JC ILPS ki Women Wing ki convener Lorembam Nganbi Su Sarugyaki Sepak takraw ki Asian Championship amasung ISTV Super Series ki sem sanana bagidamak February 23 ki Aurangabad ta pangthokadoriba National Coaching Camp ta saruk yaruna bagidamak Manipur gi nupa sanaroi manga nupi sanaroi manga amasung coach ani ngasi Imphal thadokre Jamshedpur da pangthokiba ani suba Subrata Classic Open International Powerlifting Championship ta KG humpuga humdoi gi Kanglup ta medal lawrakraba May Mercy in Pui, Tulimon Village Authority Tamenglong na taramna hokray. Social Welfare Club Yumnam Huidrom Thiam Leisangkhong na singduna ahanbasta level junior volleyball tournament thasigi kungateretagi club astigi ground da pangthoklagani saruk yaningba club organization singna All Manipur Volleyball Association natraga club asida sanari singi ming February 15 fawbugi manungda pisilakna bakhangali Mumbai da laiba badminton 45 na Manipur gi nahawariba badminton sanaroi Maisnam Mairabada Awaz Bilawala award pitna ikai khumnakrai handak Mairabana chahi taraga manga makhagi national junior winner oibakidamak manasi pikibani Hishu Thawal na sinduna ani Shubasta level open 6-a-side football tournament ngasidagi team taraga nipana sarguyatuna Thawal mela ground da hokray ngasi sanaki ba ahanba match ta Nasal Sikhong amasung 7 Lucky Star Khongjom Panjil amamam chanatuna draw chatkray ani shuba match ta CDO Thawal na Saida Athopambu Panjil nipan anida maiti pikray Hauzik sanabagi makhataba pau boya ningthaujam dagi phangbigani Thagachari ngasigi sanabagi pauda North East Games Imphal East District na State 11 North East Games ki overall team champion oikhre Rajiv Gandhi Khel Abhiyan scheme gi makhada Department of Youth Affairs and Sports na sinduna thasi gi tangkundagi district mapal gi sanaru singna saru yaduna Komal Lampak Sports Complex sa satharakhiba State 11 North East Games ngasi loisinkhre Loisan bagi thaurunga mari lenena games meets asida saruk yakiba sanaroi singna jambal march pa satuna ayengba babuk singi pungning singsingki Loisan bagi thauramda Youth Affairs and Sports ki director Dr. Harmit Singh Manipur Olympic Association ki vice president GA Ibobisak Sharma Amadi Youth Affairs and Sports Department ki Joint Director KS Pramodana Thauram Mapusing Oiki Ngasi aroiba numit ki pangthokiba nupi masagi longjam events ta Imphal Iski El Chawna ahanba Thawal district ki Y Sana Tombina ani suba amadi Imphal Iski M Priyana ahum suba position taki Nupa masagi pangthokibada Imphal Iski K Rameshandrana ahanba Imphal West ki Y Roki na ani suba amadi Imphal Iski M Alkena ahum suba position taki Nupa gi boxing da Sorchampurna gold mari silver ahum
पुनः मेडल तरेट फंगदुना अहानबा पोजीशन ताखी इम्फाल ईस्टना गोल मंगा फंगदुना अनिसुबा पोजीशन अमदी बिष्णुपुरना गोल अनि सिल्वर अहुम फंगदुना अहुमसुबा पोजीशन ताखरे नुपीगी पांगथोखिबदा इम्फाल ईस्टना गोल अहुम सिल्वर मंगा पुनः मेडल निपाल फंगदुना अहानबा इम्फाल वेस्टना गोल अनि सिल्वर अमा पुनः मेडल अहुम फंगदुना अनिसुबा ताखी चुरचांदपुरना गोल अनि फंगदुना अहुमसुबा पोजीशन ताखरे गेम्स असिगी फुटबॉल मसानागी ngasi sanakiba nupagi final match ta Imphal East na Bishnupurbu goal mari sinoda maithiba biduna champion oikhre nupigi sanakiba aroiba match ta Imphal East na Bishnupurbu goal ahum amada maithiba pikhi numit humni sumna pangthokiba games match asida Imphal East district na overall team champion oikhre Imphal West na runners up Thawal district na ahum suba position takhi Bishnupur district na mari suba position takhre मखों मथंग तारबा डिस्ट्रिक्ट सिंगदा थौरम मपु सिंगना ट्रॉफी पीदुना पुंगिंग थवटखी क्रिकेट टीम निपाना ग्रुप अनि थोंगना खाइरोतुना ngasi ahanba state level let aribam amutombi sarma memorial color dress veteran cricket tournament luang sangmamgi luang kopa cricket stadium da haukhre Hai yang mesti sekali ni mana? Betul. Siapa tu dong? Lagi apa? ngasi ahobu numiki sanakiba match ta model club team A singa makhana napsa khai Imphal bu wicket tareta maitiba pikre napsa khai Imphal na toss ngamduna ahanba batting tawda apiba over kuntra da wicket tare turaga run chamaga tarani thoi lokhi masigi pakhumda model club team A singa makhana over kuni thoiga ball anida wicket ahung khak turaga apiba target adu yauduna match asi mai pakhibani ngasi sanakiba match asida model club team A singa makhagi sanaroi sureshna ball ni futarukta run ni futare loduna man of the match takhre hayeng DSU ka kaithel amadi kraw khamnam bazar ga sanagani tabungkhok football TH Birasendra Singh Football Academy tabungkhok na sinduna academy asigi sports complex ta team tarana group ani thokna khaidoktuna tha asigi tang 35 digi sathariba tarani thoisuba under 16 state 11 TH Birasendra Singh Football Academy tournament ki ngasi sanakiba ahanba match ta LFA Team A Thinungai amadi MTSU Malom goal amata sanadana draw sakre tournament asigi anisuba match ki sanagadaba KLYC Irilbuk laktabadagi Klasa Football Academy kainongna walk over lokre sathariba tournament asigi hayeng ahanba match ta MSC Malom amadi Yumbu Tabaspa Team B tabungkhoka sanagani anisuba match ta YTGPT Yaripok Top amadi LFA Team B Thinungaiga sanagani Charlie Football Aikhogi club Singamai Oinam Thingel na sinduna club asigi ground da team kunithoi na group tare thongna khaidoktuna tha asigi tang 13 digi sathariba ahum suba Oinam Charlie Memorial Open 5-a-side football tournament ki ngasi sanakiba ahanba match ta Vikas Football Club Singjamai Mayeng Lekaina MSF pu goal ani sinoda maitiba pikre Vikas Football Club ki maipapugi goal ani du mudhuma goal amadi carbon na match ki 38 suba amadi 95 suba minita chankhibani tournament asigi ani suba match ki sanakibada PYYDA pangaina TYDA tobulbu goal amba sinoda maitiba pikre PYYDA pangai gi amata ngarba goal adu Momochana match ki nifuma thoi suba minita sankhibani ahum suba match ki sanakibada MSCP kyangwaina NOFC okram laikaibu goal ama sinoda maithiba pikhi MSCP kyangwai gi maipapugi goal adu patina match ki 13 suba minita sankhibani match asida NOFC okram laikai gi sanaroi Sitaranjanda center referee na yellow card pikhi sathariba tournament asigi hayeng ahanba match ta boy FC waikhom laikai amadi WFC moirangkhomga sanagani ani suba match ta WBSD waikhom laikai amadi GS Football Club Kaisampad ka sanagani Bobenam
Assam gi Guwahati da thasi gi tang kunithoi kumanga phawo pangthokkodoriba tare suba National Bobenam Championship da saruk yagadaba Manipur tumgi sanarui singasi Khumal Lampakdagi Bobenam Association of Manipur gi President Thodam Imo Macha amadi Secretary Deven Moirang Themna lamthakre pangthokkodoriba championship asida tongan ba category da sanaroi 38 amadi official marina saruk yagani Hozilo islapda ngasi nomagi oiba ay nga sagi pau ICAR Lampel Pataki Pangba Pauda Ngasiki Khwaidagi Sagiba degree Celsius Kundaret Paidagi Ingba degree Celsius Taramari Dasmik Ama Nungsita Yauba Ising Manil Gisang Ayukta Sada Maripu Nungtilda Sada Yankemapal Nasigi nong chukibagi sang 2.2 millimeter oiki. Governor House ta thongkiba warol gi thagat pagi motion pass tawkhre Manipur Human Rights Commission gi chairperson hamnana phonari haina Chief Minister Okrami Bobina phongthokre amade Ngasidagi council ne loba class 12 parikha hokre mairoi lising kungatare chani kunthaga nipana sarkyari ngasigidi ISTV ne pijaba pau matang salujare meng tabiri basing ba mukana khurumjari